National Song Bande Mataram Salak Pasai Samo Yankai Subi Tompang to Creek. Sakot pa India o henna bapuna mana hotna minasi haina governor Ajay Kumar Balana miyam na appeal to Creek. Central government tungi asan ba miyang magaloy na paikatliba Brexit Bharat 2047 na iroy na sakot pa iromdom lep sa bangambaleva mo oy na ba puna mana hotna minasi haina Manipur gi governor Ajay Kumar Balana fung to Creek. Lebak asigi national song oidiba bande mataram gi sahi sa mag yangkai surak paga mari lenana lebak sin matuna pangtok liba commemorations day ga mari lenana Manipur lenga na sinduna palace compound leba Manipur State Film Development Society MSFDS ki auditorium la pangtok ko thoram na mahak na wapam masi phungtok kibani lebak asigi tungan state kya gi culturals dancing su liba thoram aduda langthawal assembly constituency gi MLA Karamsyam Pasoi assembly constituency की MLA Sapam Kunjakeshwar, Nambol Assembly constituency की MLA Thanauzam Basant Kumar Mati, Manipur की Chief Secretary Punit Kumar Goyal Yauna, Makok Tumbo Optional Kyana Sarugyaki, Thaura Maduga Mari Lenana, Manipur की Governor Ajay Kumar Balan Makhatana Hai, Leba Asibo Amatu Oina Punsinduna Apun Begi Kulau Oma Purana Bohona but Asobu Taudang Piki Ishi Shishina, Leba Asubi Henama Pangal Kankanduna, Sokot Pap Maromdom Lep Sabangamba Leba Am Ohenbada, Equipuna Taudang Lominasi. National Song Oidiba Bande Mataram Gisai Sam Yankai Shropaga Mari Lenana, Nasi Pangto Liba Tauramashida, Ireba Iram the Masibu Ngakpada, Equipuna Taudang Lominasi, Hana Wasak Minaki. Ireba Iram the Masibu Kan but Asobu Taudang Lokiba, Tawishing Busu, Ningsing Minasi. Makoina Pamzaram ba Wakalon Tabak to Ontonava equipuna, Punama Hotnamina, Tangai Padi have wapam Fundoki. Tuan district headquarters in the Su, National Song Wadiba Bande Mataram the Sahisa Moyankai Shropagi Kumon Toram Bangtoki. Kaksing district in a district Siki Deputy Commissioner Rohit Anand IAS na at the official Singaloinana, DC office complex ki conference holder Tauramasi Pangtoki. Perzol District Kasu Deputy Administration Perzol na sinduna DC Office ki Conference Hall Deputy Commissioner Manuam Singna Lusingduna Thoramas Pangtoki Thoramadura Prime Minister Narendra Modi na National Gitakte New Delhi da Pangtok Thoram na miyam na people world life oina sandok tuna tanki National Institute of Technology Manipur na su bande mataram gi sei sama yankai surapagi nixing thoram Pangtoki Saitravata leader oihenbi ki wapam da beren pakumpiyu yakitri Lengak Siam Nanaba BJP ki MLA sing amat oina punsin nare nongtombam biren. Manipur da miyam ki lengak Siam Nanaba legislature sing amat oina punsin le hai na ngasi Imphal ki thambal sanglen na pangtokpa sam yangkai suba bande mataram ki thoram yawba lakpada hana ki minister nongtombam biren na phungtokri. Leadership ki matang da khetnaba leiribra BJP ki MLA kharana anoba lengak Siam ki matang da phungdokki bu wapha maru oina Housing Lady Manipur Legislative Assembly Speaker bu anoba lenga ki lusing bu oina khalle habe wapam asigi matang na paumising na hangbadasu en bere na pakum pikidi leba asigi national song oiriba bande mataram gi sahi sam gi yankai surakpa gi loinana India gi mafam sin matung na pangthok liba commemoration day gi thoram Manipur gi oina su BJP gi party oiriba thambal sangle na pangthoki ong amagi pakum de en beren hai samit patra yauna party gi lusing bu khara lakani haiba wapam adu Hanadaki Hona Kangalaki Blakravane, Madu Anobu Wapam Manateki. Mayu make a tadok to Natuan relief camp sing the songs of Lodun lady internally displaced IDP singi matang Hanagi minister and Berena Makatana High. Miam Guebelenga Amadi, President Rule Gimarakta, Ketnabala Maramna, Miam Amadi IDP Shingi, over Tabak Toram sing the Matam Tinta Bayarasu, Lenga Lonaning Tina, Kang Hadabi State Governor na, Miam Gayfana Soy than a Shilakani having it has ballet. Masigi sumatak lenga ki tuan department sing the tabak tori official sing na IDP gi oiba thaurang ama paikhalak pa matam da makhoi gi awa ba khangbiduna tabak toba mathok tai loina IDP sing mu matam gi oina relief camp sing satuna lenga ki mihut sing lakti habi gi wakat lehendana ba mari lena ba department sing na mi yeng sangpham thu henasu magna phong tokhi Raspberry Sidok pada CNV singi matak the FIR lokana bhaijakri Silongi Raspberry Sidok pada CNRI ba miwe di official singi matak the FIR lokana ba Kanglai Park kan ba luk KKL Manipur Imphal West District Police ki officer in charge ta ayi ba sirol pisinduna wakatri
KKL Manipurgi Secretary General Luangsa Yu Ngamkai Ngakpana Kuyek Piduna Pishin Kiba Sirola Dugi Matungina Raspberry Sidok Sina Bamadi Mato Section Kidaba official Punamaki Matakta Logi Matiksa Section Singi Makad FIR registered Tawadavani Iramasugi Matana Mapung Pani investigation of Sataviu inquiry Sataval Ludringa Mapamadu Ningtin Ngaks and Bibagaloina Tawangadu Haking the Satakiba Muyusing Masak Maming Hangoka Davanadi Puariga Sagonaraba Mapamasibu Ngaks and Bigi Tawang Lori official Karana Matamzana Miyang Sankiti Havigi Kudampangli Masagi Matau Puning Sang the Bagidama official Singatugi Matamatic Sab ex Lokatam to Ehadi Mi Pab the Equisna Kangadaba Lol Pavigi Maram Aibo in a Pigadavani Mi Pab the Equis Aduna Kangadaba Lol the Pavigi Maram Piba Matautai Panayamna Tamtiba crime the Sienaba Misak Weraba Sukari Maram Gimaku Pari Bano Havadu Aibo in a Pigadavani Haina Supreme Court of Fondokre Sub Justice of BR Gavayam some Justice AZ Masigi Bench Nike Akaknaba Matam Gimanuna Mi Pari Badugi Maram Mayaction Kangadavani Magistrate Ki Mamanga Remand Proceeding Gidamak Potoktunagipung Ani Watlingaida Pari Badugi Maram Subsaba Kangadavani Equis Aduna Kangdaba Lolda Mahaku Pabagi Maram Pibiadi India Constitution ki Article 22 gi matung ina kanagumba amana phaba matamda kari maram gi phari bano haibudu 21 aduda mayek sing khangan patangai phadi kari gumba na matik saba maram amata pidana kanagumba miyu ama phaba tarabadi Constitution yada thawong ni haina lopam thui Constitution ki Article 21 amasum 22 gi matung ina kanagumba miyu ama gi personal liberty kuthing jinba yadi Maral gi matung ina phaba tarabus kari maram gi phari bano haibudu 21 masana mayek sing khangan gadabani kari gumba kanglon na singang na satrabadi mi pharaga magistrate ki mamang na puthokhtuna judicial remand lauthaba tarabasu law ni yadaba thawoni lawani wafam asi leba asigi mafam punamakta ngang na sakadabani haina Supreme Court ki bench aduna phongdokhi kumza English singaniga kunga mari ki July thada Mumbai da thokiba hit and run gi thawdo amaga mari lenena satharakpa case ki wayelda Supreme Court na wayel asi phongdokhibani Justice AZ Masina court ki wayel adu puthola du naiki Law Enforcement Agency na kanaguma miyo ema phaba matamna kari maram gi phari bano haibadi 21 masada mayek singna khangan ba haibasi Constitution ki Article 22 clause 1 mayek singna yauri phana tamthiba crime de senai haiba taraga sumatik saba maram adu aiboina masada pidragadi mi phaba yadi kanagumba 21 aduna English loan khangdaba misak oirabadi miyo aduna irai laina khangmangamgadaba lol da phaba gi maram adu mayek singna iraga kusnagadabani crime amada senai haibagi dama aiba sirol amata pidana kanagumba miyo mabu hektamak phaba bisi logi miyokta lebe thoni Law Enforcement Agency singa tangai phadana miyo ema phaba matamda phareba miyo edu magistrate ki mamang na puthokadaba pung ani watlingaida makpu phaba gi maram adu aiboina masada pigadabani Mahairoi humfu hu senba asaput charubadagi lekanakri Urkula mari Sarapati district leba tuan mahisang kyagi Mahairoi sarona humfurom hu senba oiramba yai haina singnaba chinjak charubadagi lekanakri hari Official report ki matung ina Mahairoi singadu school gi marak nakpa maphamda yuan ma chujak tagi sem saba polam charubadagi lekanakibani hairiba chinjak singadu charubadagi Sarapati district ki taphau da leba Anthony school gi Mahairoi kunthrarom masangamdana yawa amasum handokpa yorakpadigi lekanakibani Mahairoi singaduna saruriba sanat ki packet adu mamang thagi tang kunthra sabani haina thabaga loinana expiry gi matam mathang sahi gi January 18 phawbani haina police tawrakiba complaint pali hadi nagalamromda urkhul leiba KTL Apex Higher Secondary School gi Mahairoi kunthra rom amasu hu sian machinja oigani haiba polam saru de lekanakri hadi hairiba khul ani asi naga singna namna tab khul ngaktani hanis paushna hari hauzik oina angang singadu gi phibam stable oibaga loinana makha taba police ki action medical examination report matung ina lakhot kani hari private school yaudan aphaba education system leibang amloi lamdam asida private school yaudan aphaba education system ama leibang amloi haina hairok AC gi MLA TH radius amna phongdokri Haribo wafam asi Harvard School sangangai kunga taruk suba foundation degi thoromaduga mari lenana magna phongdokibani MLATS radius hamna makha taraduna ngasi gi khetnaba kayana yomlaba khunai asibu manabu khunai ma puranaba honaba haibisi apapa makal gi education system asi yamna mathau tai Mahairoi sing asida makhoina tamliba mahima sing asi maruoina
awa nungai khudingmakpu mayuknaba ngamnanaba amadi punna hingminaduna chakhotminabagi wakhalon adu laknabani haiba wafam asi ojasing amadi mama mapa oibasing khangadabani masida natana leba asida khwaidigi afabi school tara dang khangatpa matamda private school singi masing heli habi hai maramdi leba asida private school yaudrabadi afabi education 60 ama purakpa ngamroi habigi khudam ama lairibani haiba wafam फोंदोखी ngasi gi thora matu da hairok assembly constituency gi MLA TS Radesh Samna atoiba mithung school asigi principal Dr Khonjenghom Nabasandra na thora mapu amadi DMU gi hanigi vice chancellor Professor Nongaithem Ramuhona akhanaba mithung oina saruk yakhi miyam tin mafam da hui lehendana bu order thokri lambi lamang na thadokpa mapu leitaba hui kya na sikpagi sang hengalakli ba si yenglaga miyam tin mafam da hairi hui singa si lehendana ba supreme court na ngasi order ma thokri Kona tukiba order duki matuin leba asigi mahisang sing analeng pamiyang gi sanapam complex bus stand amadi bus depot railway station sigba mafam sing da mapu leitaba hui sing sanghandana ba ningthina sambal khajingada bani hadi amarom da mari lenaba singna animal bird control rules ki matung ina hairiba mapu leitaba hui singbu mathakta panikriba mafam singdagi laukhatuna hida kapthoklaba mati designated dog settler singna thamnaba khankhre loina hariba mafam sing asidigi lokhatpa hui sing adu amuhanna lokhatpa mafam da thadoknaba su khangalakli supreme court na ngasi takhiba rai si street dog ka mari lainana tharakhiba sumoto amagi matung ina justice Bikramnath Sandip Mehat amasum NBH Anjaria gi bench na pihibani court ki order aduna mari lainaba authority na matam gi matung ina sang naini yengsinduna hariba mafam sing asida street dog sing gi lepham ohendana ba su khangalakli Chuchampur da yum ama mai sak pada miyoi mari sokre lupa lak ni furong ki mal sang mang takri ngara numidang Chuchampur gi Buwalian village to una saba semi paka gi yum ama mai sakri thaudo odur yum madura leiba miyoi mari mai ne sak tuna sokpari Chuchampur district hospital le kana kri hari pausi isna pomo pau gi matun ni mai sak pagi thaudo adu ngara numidang puma palom tarakpa matam thoki bani mai sak rabi yum madu madura leiba song sawalam Faltul say kuntra kanipan apokpa taza kap allies di kapa ko bamiyo magini yum galoina na variety store ama suhang mani mai adu electric short circuit gi horak oigani hadi mai sak pa dura yum adura lei dukan mapu songsawam lal faltu gi apokpa di kapa say kuntra ga manga yauna miyoi mari as opana ki atai soklo bamiyo singa duri niang hoikim say kunga tere chinai say kundra mandi Naikol liang say kuntra ka tari kawi makoi mari mak mai na sak pari gi sok na hai mai sak le habi gi pau hek phang ga marak nak padalai ba miyoi sing fire service Chuchampur police station gi personnel sing reserve line gi personnel sing fast IRB amadi sam yang kai tari battalion CRPF gi personnel sing sangsin duna mai kan bada mating pang ba loina numidang pung tara ga minini furom tarak pa matam na mai edu mudat pangam ki mai sak padura sarok na lupa lak ni furong gi mal sang ama ata thok ri hai social media site ta Facebook ta Korounganba khumuna thagalakpa post amada mina lan kapak daure na isa yaithue kaidawe yaithoktoino sini haiba wafam yauna Korounganba khumuna phungdokli amarom dana Facebook page BBF kaksing khunau dagi thadurakpa post amadana suganu serau amadi tangjengi khunja sing Turel gi mapan miyu amata kumbidana ba haijade haiba wafam yauna thamli Sabsana kayamuk sumba pau no haiba khangba ngamdriba social media da viral oiraklaba video ga loinana hairiba post asi koki gi WhatsApp channel singda claim tawa video amani sohairi hairiba sida koki militants kaya ama apaba makhan khulai paiduna kangsup aimakhong area da koina southern amazum izan koki len haina tholiba jaga claim tawriba jaga sida saithoktunu leibigi sakta mama video ga loinana social media singda viral oinarakli Tentang nasun memang thamjage duga hausikui di memang pau sematang saya lusin jarage mas makata ba no update memang pun ngai mina channel sigi mai ke digi memang pun makata na thamjari makata ba no update memang pun ngai mina si